Tuan-tuan phongkibase phongsingdagi maroibi ipausing myamna thamjagi ahanbada mau ama Mangkhre pangambam ningol sorokhaibam ongbi prabidevi saubudevi sei kunthraga mapan mapureba sorokhaibam bakul maitei sei nipu matulepam kongba khetri lekai PON-PS irilbung Imphal East District lebam UAC haukiba tang ani tha taramathui English ingani kungani tho yum sekisanumki numidang pung tarugrom taba matamda kanagumba Miwe amatada kangalamba tauduna yumdagi thokibadagi hanjilakidre mark feet 5.2 rom wangi mamai obelgi mawongi kulei kusuni masam tien baga loinana mui haksangi phibam maya oirap lei mamit wok thangnai amasum phanek wok thangna masuseli asangma masugi t-shirt ama litkibaga loinana suni wok thangna ba minki kanagumban haribanu PSB thengna birabadi marak nakpa police station natragana makhada Pijariba contact number sida pau phobirang naba nungluksari site sorokhabam Tongan2na-Mou son of S bokul maite kongba khetri lekai Imphal East POPS irilbung 8731818963 amarom desu nupi ama Mangkhre hokipatang taragani thui tha tara English ingani ga kungani thui gi ingi ayuk pung taru makhai mukta matamda ai ima yumlemba ongbi EBI ma laima wife of Y Tongan2na-Mou mitei Brahmapur Baigabati Lekai sai nipugotere isi yumdagi thokibadagi hanjilaktre mafom khangduna Mangkhre makpu kanagumana thengnabirabadi makhada pijariba laifamasid natraga manaknakpa police station na pau Pibiyu site yumlembam Homeshwar son of Y Tongan2na-Mou Singh Makasa tarakpoina to papa mana environments kannanaba anis ahamana agartala lamsang lamjel sengkre Make India Green Campaign ki sarwama oina Run for Green India Green Northeast Green Tripura Safe Forest Safe Life Life haiba thimda Manipur gi Bishnupur district ki manungsan makwak thadagi environment activist anis amana ngasi Tripura gi Agartala city da paujal puba lamsang lamjel sengkre Paushna hai mausagi akhoi bigi phibam kanchi haiba paujal puba anis ahamana kilometer nifuga manga sangna sien kiba lamsang lamjeladu Tripura gi kunung Agartala da leiba Pandit Nehru Complex Gorkha Forest Head Office da gi lamtaki lamjeladu Agartala city gi marueba mi yamna kungbu mafam sing phauraga Khairapur Mandawi Forest Division phaudna selaki lamjeladu asoi angam thoktanaba Sadar Forest Division amadi Sampakaran Forest Division gi staff singna kupna ngak singki Agartala gi National Highway 08 ta kilometer nifugama rom sangna sen ki lamjeladu Sampanagar Forest Division da lamtung pamaki Anis ahamana lamtung pam Europe Tripura Forest Department gi staff sing harautam okhi Paushna makhatana hai Paujal pubot lamsang lamjel Tripura Forest Department gi makhara Principal Chief Conservative of Forest and Case Sethi gi miyeng makhada DF of West Agartala Jaya Krishna BHK IFS amadi Forest Ranger Jewel Debarma amadi Ranger Sumon Mitra na lusinglaga silaga pangtokibani Lamsang lamjel adugi mathakta anis ahamana mamangtha October 18 dagi hauna Tripura gi mafam kyada environmentals maramda awareness pi bahorba matunga sigi lamsang lamjel adu ayuk pung 9 dagi hauraga senkibani Anisna miwebu khunaya amadi lamlaki ji papan ku hingbada nungaina bala kholiba khongthang asibu Tongan2na-Mou district magistrate ki sangnaraba miwe kya amadi Tripura police na pungning thawat paga loinana tang tungdasu makhatana tawba ngamnaba thagat wakfam sing phungdoki Ningsing bayabadi Anis Ahmad Haukibasai Kiara Megalaya Amadi Manipur Environment Kananaba Lepalaitana Tapak Pakatuna Lakiba Miyuni Hadi Atopapa Manamo Zarkan Sem Himanta Sorena Idigi Samon in Kidre Mora Laibatarabadi Lau Aibu Farao Himanta Soren Karigumba Mohangna Mora Lairabadi Nakoina Karigi Engon Wang Pahang Libano Nakoina ngamlabadi lao amasum aibu pharao haina mangonda Central Prop Agency idigi samon singadu Tribal Minister amabu ngamliba makai yenaba aronba thaurang amagi saruni hairaduna ngasi Jharkhand Chief Minister Himanta Soren haikre Democratic oina mikhalda khalaba Jharkhand government amabu thugaina ba BJP na Central Forcing Seasonarakre Ehak Enforcement Directorate amasum CBI da akibalite masi makogi mayokta leiba miyoi singi Kholau singadu namthanaba constitutional institutions singbu lana sisinabani haina magi party workers sing wa ngangbada coal mining scam amada mahakna money laundering tawe have enforcement directorate ki wafam amagi matang haiki masigi laktuna basi matik saba pakum ama phangani haina sum mahana makhata ki
ꯔꯥꯟꯆꯤꯗ ꯂꯩꯕ ꯏꯗꯤꯒꯤ ꯔꯤꯖꯅꯦꯜ ꯑꯣꯐꯤꯁ ꯑꯗꯨꯗ ꯉꯁꯤ ꯃꯍꯥꯛꯄꯨ ꯂꯥꯛꯅꯕ ꯈꯪꯍꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯈꯤꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯀꯣꯡꯒ꯭ꯔꯦꯁꯀ ꯄꯨꯟꯅ ꯀꯣꯂꯤꯖꯟꯁ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯤꯕ ꯖꯔꯈꯟꯗ ꯃꯨꯛꯇꯤ ꯃꯣꯔꯆꯥꯒꯤ ꯋꯥꯀꯔꯁꯤꯡꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯄꯥꯟꯗ ꯋꯥ ꯉꯥꯡꯈꯤ ngasi tribal festival amu saruk yanaba Raipur Chhattisgarh mahak paikhragani haina tilliba miyam aduda hairaduna BJP na lusingba central government pu political gi laman khumba gi thabakta mathau sinduna leiraga mission businessmen singudi ningtamna thadoktuna thamle haina sumakna maral sikhi Mr. Soren English ngani ga kunga mathoida office paidingi matamda mining list ama masamakta P haba BJP gi wakat amagi matangdagi ma MLA oibidagi disqualification ama mayonari Election Commission mahaki mathakta thabak laukhatnaba Governor Ramesh Bais recommend tawkre haidi adubu Mr. Sorenda envelope adu khudakta hangdoknaba haikhrabasu Governor aduna hauzik khut thadana leiri masigi mamangda thangnaba Bengal da sen oina lupa lakh yankhai rongi senpam amaga loinana MLA kharabu thatkhibaga loinana JMM Congress Alliance ki government atu thugainaba BJP na hotnaduna makhoi gi operations Lotus sathai habigi Maral Singh Sikhi haidi se Minister Himanta Soren bu sumon tawkhiba matung Enforcement Directorate ki Ranchi office da security kakadankre laukhalakliba thaba si state ki apunba missing gi mari thopi ki amahena schedule tribe oiduna magi tribal identity aduga mari leinai haiki masigi mamangna mahana BJP bu maming pandana hotnarakliba asigi marumda lairiba makhuigi panna madu tribal sing backwalker sing amasu minority sing gi hak sing adu thingnaba aibu yetnaba amasu khorau thangnaba hotnabana ki atopa paamana mi halaba tungda Australia digi sen kibe Indian nurse phanaba $1 million amagi reward lauthokre sai marigi mamang English sing ani ga taragani panda base amada Australians nupi ma hatkibe gi matung India ra sen kibe Indian nurse ama phanaba Australia gi Queensland police na miyam gi damak record ama oina $1 million amagi reward lauthokre one gate ti bis ta October English sing ani ga taragani pana ma ki huiga satminari gi masagi sei kunga mari surabi toyaha coding libu hatkibani haina Australia gi 7news.com na ngasi haikre Inis failed the nurse amu oina thabak tobo masagi sei kuntragani pan suraba Rasbinder Singhabu miyar asigi case maroiba misa aduni hainsu lawidubu miyar adugi nominini gi tungi maki thabak nupi amasu masa ohumu Australia da hondoklamlaga lewa asi thadoktuna sen ki haina report aduna ki hauji Queensland police na hauju phawb gi manungda makoina laukthokhibe award singi manungdagi khwaidigi sawboina nurse adubu phabangam ngamnabagi I paw piraknabagi dama Australians $1 million amagi reward lauthokre toyaha hatkiba dugi mathangi numit October 22 da Rasbinder Singhana kainers thadokre amasum October 23 da Sydney dagi India ra paikre haiba aikoina khangle India na mhangna thungkiba du su khangma ngamle haina detective acting superintendent Sonia Suithanaki Maki aroiba khanglaba mafam adu India ni haibisi ngasi ekhoina khangma ngamle kainers da investigation center amasu linkat kre amasum Hindi amasu Punjabi lon ani ngang mangamba state asigi mafam kya ki police officer sing paira kre haina news.com aduna saiki hairiba police officer singna WhatsApp ki kuthangda Rasbinder Singha gi lepham sing adu khanglamba yaba India da leba miye ama hekta dagi paw phongma ngamlagani haina su report aduna makhataki miyoy singna masigi miyoy si masak khange masum miyoy sina mafam kada lei haibadu aikoina khange masum aikoina asumba du tauna ba hairiba miyoy sing adu da appeal tawri haina ngasi pawmi singda police minister Mark Ryan na haki miyoy si yamna sathiba crime ama imung ama bu masitana thuwai khiba crime ama gi accuse ni haina deputy commissioner Tracy Linford na statement ama haki Queensland da haubi oina Australians $1 million ama reward oina piba si masina hanmani Rasbinder Singhabu khungul libida aikoida mating oigani haina aikoina thajariba masigi asoba reward asi ayaba pibaga government ki sokotpa dugi dama aikoi yamna nungai bu haina sumang haiki masigi miye si phangna bai khoi international gi pungning singsin bibadu yamna maru oi haina sumang khatma khataki laikhidrabi codingly gi mama Benesa Garnina reward adugi amasum maki masana pi adugi matangda ngasi wangang latuna maki punsi si yamna matam nganman na laukre makning thokaba numita maki ahanba full time job hawgudabani adubu madu kaidongai do oikhidre haikhen supaushna makatana phongdorakli amaramdana UP gi Brindavan hotel mai sakpada miyeni sikre
उत्तर प्रदेश की मथुरा डिस्ट्रिक्ट की वृंदावन होटल मई चलखीबद मियोनी सिखरे ngasi angan thaudu miyema aruba phibam da sokre amasum agra da puduna lekanakre mathura vrindavan road laibu hotel vrindavan garden gi khwai di maton thangba floor gi sakhungi store da ayuk pung mari makhai rom tabada mai du salakhibane haidi mafam adu da ambulance ani amasum fire tender ani khudak da thunglakre hotel adu da matam adu da miyoi samarum leram ki amasum makoi loinamak lakthorakre Fire Department na pung ama makhai rom sang na hotnara batungda mai edu mutat pangamkre ni Chief Fire Officer Mathura Pramod Sharma haiki likun singi matung ina hairi bo hotel adu Fire Department gi no objection certificate NOC ama loki de hari hiramadu gi matang na hotel adu Fire Department na notice ama thakre hanispali atopa pawmanamo loan singma ngamdabadagi lawmi ama matum da sijakre Madhya Pradesh ki Chindwara district ki manung sanwa mafam amada lawmi ama loan singma ngamdabadagi masa matum da tilak hidak thaktuna sijakre haina police ki mekeri ki phungdorakli police ki report matung ina masa matum da hu thaktuna sijakraba lawmi dagi maming Rampat Chaudhuri se yang khagi mari kawi ma Rajegaon village dagi ni ngarang numidang wairam Chaudhuri masana matum da sijana ba phirep lawduna tilak hidak adu thakibani haina su local police ki report sing hairi misi esiga mari rainana Mangkhre Police Station ki Inspector in charge Gopal Gosle na phongdorakibagi matungina akan manong na maram moiraga laikidaba Rampat ki ekar mari rom chawbo lopamda thakiba mahi marong sing sauna amanga ta thokibaga maram moiraga lupa la uhum lomgi loan singtona bo honabada awab kya me onaki haukiba kumja English ngani ga kungini thoi da mangna lupa lakh 2.17 loan oina aduga kumja English ngani ga kunga mathoi da lupa lising Homfuga manga loan lawkhibani haide nesu pausna makhatana phongdorakli mayam da paus hina taba nuaina biginamta mayam tentakna mayam da sport ki content masang katang hapsaramge FIFA World Cup Qatar 2022 mayam punna khangminarasi kana na karam team da lebli JC maya FIFA World Cup Qatar 2022 numit taraga taruni khakta ngaisilakle mayam na yengna ba khawrang na ngainariba Awang nungpo ki state singdagi ihan hanba assistant FIFA phangkibi nupi referee CS Kailiani Sanugi magi photo saktamne aduga handaki Qatar World Cup asida aringba team ani final thengnarabadi top football gi nungai ba mahaw ma pigani CS Kailiani Sanu Qatar FIFA World Cup asida malem gi football fencing na Thoine hena pamnariba Messi gi team Argentina amadi Cristiano Ronaldo gi team Portugal anina World Cup final asida thengnarabadi thoidok hendokna World Cup ki nungai ba mahama miyamna piba ngamgani haina awang no pok state singi ahan ba assistant FIFA referee phangkiwi CS Kainian Isanu na phungdorakli kumja English ngani ga taruk tagi English ngani ga taraka manga phawbo sahi mapan sumna Assistant FIFA license holder oirakhibi hausingna All India Football Federation gi referee assessor course loiduna All Manipur Football Association gi match commissioner kam referee assessor oina laidibi Kailiani na state asigi nupi footballer singbo awangma thakta thamna bo hona badana tana state asidigi nupi referee masing hena puthona ba panam thamli Handak Indiana yumbu oiduna Orissa da pangtukiba under 17 Women's World Cup ta state ki sahi noribe nupi sanaroi tarena saruk yabasi sakpok sabapoi adubu sanaroi taraga mathoimak state asigi sanaroi ngak sanaduna phajaba performance pi rabadi state asigi nupi football sakholakani haki ai goina pangtokudariba Qatar World Cup asida Lionel Messi gi team Argentina na support awani Makhoiga akanba team amaga final da thengnabadu yengba pami assistant FIFA referee ama oina state asidagi nupi referee kaya amasu thak asi yohanba pamli hauju power FIFA referee Ranjita yauna national referee mari amadi state referee taragani palaidi Qatar da pangthokadriba World Cup asina state asigi hawalagliba footballer singda asabu inor ama soidana piragani thajai phongdorakhenasu pawsin makhatana phongdorakli du mayam sigi FIFA World Cup si Numi kharani da ngaisilakpan maram oirakana mayam gi comment box sungsoi suidana thambiram karamba team singna hairiba sigi FIFA World Cup sida final tahaningbage sanahanimgi haibidu mayam gi mod sungsoi suidana mayam gi apam da comment box thambiram wainasu channel sigi mekeri gi mayam famda thamjari atopa pawamana Kangpokpi Forest Division amasung District Police na Popi Pambi sing Park sana Mangkhre Government paikaliba War on Drug 2.0 leptana satharakpa khongjangni saruga moina Range Forest Officer Modbung Range na lead tawba Kangpokpi Forest Division amasung District Police ki apunwati mamana Kangpokpi Reserve Forest Range da lamkhopsilibising amadi
पार्क सन पोपी पंबी थारीबिसिंग चेक तौखरे लोइनना टीम अदुना रिजर्व फॉरेस्ट हिल रेंज की एरिया नियम खायना लम एकर 7 to 10 की एरिया पार्क सन पोपी पंबी थारंबसिंग यानथतुना मंगनखरे हारी पाउसना मखाताना हारिबना रेंज फॉरेस्ट ऑफिसर की मैकेडिगी पोपी पंबी थारमलिबा सिगा मरी लेनना एफआईआर अमा फाइल तौनब थबक पैखत पाउखरे मखाताना आइन यादब थौंग सिंग चथबमदि पोपी पंबी थारिबसिंगी मयोक्ता ड्राइव चथबगी खोंजग मखा सथखिगनि हौजु फाबी ओइनदि ngasi mang takan ki popi pambi sing adu kanana tharam khibano haib chapsana khangde amasu maduda sienaba miyamata phogat pangamdri haidenesu pausna makhatana phungdorakli makasa tharak poina editorials opinions ps tagi isel express tagi myamni special content mala khosar kana myamna thamjage nupi singi marak tagi mayang da yum parma yorokli bisna aikhoi gi khunai da kari sai thing pirakhani abdullah fundrai matamamada parda gi manung da leramba pangal sanura kaya ngasini hingnabagi lanphamna mapan thoktuna makhal kya gi thabak suba masing yam hengalakli subo nomagi sang hengalakpa haibisi yamna phayedubu pangal nupi singna suriba paidiba thabak sing kupna leinabagi mathau tari maitai pangal nupi sing asidi masing yamdrabasu tuan ba kharadang palabra doctor advocate college ki oza masitanatana tuan government job sing adumak thabak tawbusi mayawri masisada ama phabadi nate makhoi sing asidi masin mokwa sagai natei izat ngakna adumak hingba ngamle habi yare matam ngasanaba mahaisu haidawraba imung manungi awara pana nan tharakpadigi khang mangamdaduna imphaldagi khara lapna khundariba maitai pangal sanura kaya hingnabagi lanphamda imphal baragi yum waiduna leiraga zugali seki yum saba yawba masing angakpa phangnai hamle matang asida nainaba yabadi seki yum sabada mystery oiriba miyoi singasi maru oina kana no haibaduni ngasi maklamna masita seki yum sabagi mystery oiribasi maru oina nan manipuri mayang singni ayamba maitai pangal nupi singna zugali oiduna thabak suribasi nan manipuri mayang mystery singi makadani maru oina hairabadi lu tong i senba apama nungsiba phawba jiba makhalama oibanina anakpu upal marina yeli haibagum toina unarakpa tinnarakpa ngangnarakpadagi maitai nupi kya nan manipuri mayang da yum pan kiba yawrare amasum nan manipuri sing yum paliba maitai pangal nupi sing ayamba makhoigi mapuroiba maramdamda satkibadi nate maitai pangal marakta yumdangduna lesinmani nan manipuri sing adu mayum lamdamda hankibada makoina lauramba nupi sing adu hundoktuna lamdam asida thamlama ngaktani matang asida kupna nainadaba yadaba wafam leire yum palabadi masa pokle poklabani nei hingma ngamnaba baradani khangde amadani khangde laisile lamdam asigi samajki isindasu matamgi matungina mapung pharakani matam aduradi aikoi marakta identity crisis amagi langun thengnarak paibisi masana tabani maitai pangal phawbu manabo wakhalon thamdriba iramdam asida mayang masa singa karamna maitai pangalga karamna punna hingminaba ngamgani haibisi sarbu wahang adama oiraga dobani masigumba mari marangba khunayam oirakpadagi kanchi hairabadi maitai pangal nupi singbu nan manipuri mayang singa punna thabak suba sathandaba poram ama puthokpa tangai phadre nan manipuri mayang singda yum bara sanba madi yum sanba mamal khara hongbagi nan manipuri mayang mystery thabak nekpasi thadokpa mathau tare masan mase sing kanaga thabak suminari kanaga tuina pulli haiba sisu mabung mopa oibisingna yingsinba haibisi tawphadraba thabakni haina khanba amasangi mayang singna lauduna leiriba nupi amadi masa sing adu makhoigi maramda puhankhiba tangai phadabani karigumba makhoi nupi kainaramlabasu makhoigi masa sing mapagi manakta chalankinaba phirep lobo tangai phadi palamdabi yadaba matang khradi yumbara salebi sing paisa phangduribani mayang di subu tande paisa leptna thui mayang sing barada tamana pai khanba yumbu singju mayang singdagi isagi izat nupi anga seksel haudurabadi iyan yauhannaba maram oirak loi haninga leti maitai pangalgi ise yan yauki baibasi lamdamasigi nationalism da asobu saitheng ama piraknabagi maram ama oirakadoribini haibangasi editorial opinion si myam thamjaram gi do hausku ni myam paus matang solution jigem si myam pun anobab update ngaminasi